ꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯈꯛꯇ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯁꯛ ꯃꯁꯥ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ, ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯇꯠ ꯇꯠꯇꯅ ꯂꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯊꯣꯏꯕꯤꯅ ꯌꯥꯝ ꯁꯥꯎꯏ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯔꯤ ꯐꯩꯔꯤꯁꯨ ꯇꯧꯏ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯍꯦꯛꯇ ꯈꯠꯅꯩ꯫ ꯊꯣꯏꯕꯤ ꯑꯉꯥꯡꯁꯤꯡꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯍꯦ ꯑꯉꯥꯡꯁꯤꯡ, ꯅꯈꯣꯏꯅ ꯇꯟꯗ ꯁꯥꯟꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥꯕ? ꯑꯩ ꯀꯧꯔꯝꯗꯕꯤꯗ ꯃꯈꯣꯏ ꯃꯊꯟꯇꯒ ꯁꯥꯟꯅꯔꯗꯅ ꯃꯇꯨꯡꯗꯗꯤ ꯇꯧꯒꯅꯨꯀꯣ?" ꯃꯁꯤꯗ ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯤ, "ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯦ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ. ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯅꯈꯣꯏꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏ." "ꯌꯥꯗꯦ ꯀꯩꯁꯨ, ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅ." "ꯑꯦ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏ ꯀꯥꯏꯅ. ꯍꯦ ꯑꯉꯥꯡ, ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯨꯔꯛꯎꯔꯥꯕ? ꯑꯩ ꯀꯤꯗꯕ ꯇꯧꯅꯨꯀꯣ." ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯆꯦ ꯊꯣꯏꯕꯤ, ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ?" "ꯀꯣꯏꯗꯦ, ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯁꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯁꯠ ꯐꯝꯊꯔꯛꯏ꯫ "ꯀꯗꯥꯏ, ꯅꯨꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯩ ꯇꯧꯒꯦ." "ꯌꯥꯗꯦ, ꯑꯩ ꯇꯧꯔꯤ, ꯅꯪꯗꯤ ꯍꯣꯔꯦꯟ ꯋꯥꯏ ꯌꯥꯎ." ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯆꯦ ꯊꯣꯏꯕꯤ, ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯕ, ꯅꯪꯗꯤ ꯃꯔꯩ ꯌꯥꯝꯅ ꯆꯥꯏ, ꯅꯪꯒ ꯁꯥꯟꯅꯕ ꯇꯜꯂꯤ." "ꯍꯦ ꯑꯉꯥꯡ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯈꯨꯂꯣꯛꯄꯤꯕꯨ ꯅꯨꯄꯥꯅ ꯁꯥꯟꯅꯕ꯭ꯔꯣ? ꯅꯪ ꯑꯣꯏꯅ ꯌꯥꯎꯍꯜꯂꯣꯏ. ꯅꯪꯅꯤꯅꯦ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯁꯦ, ꯃꯁꯛꯁꯤꯒ ꯆꯠꯂꯣ." "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯀꯌꯥꯝ ꯎꯁꯤꯠꯇꯦꯅꯦ. ꯅꯪ ꯆꯩ ꯆꯥꯒꯦꯔꯣ ꯍꯧꯖꯤꯛ?" "ꯉꯝꯃꯗꯤ ꯐꯨꯖꯧꯅ, ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ, ꯅꯨꯄꯥꯗ ꯆꯣꯞꯄꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ, ꯁꯛꯊꯤꯕꯤ." ꯑꯉꯥꯡꯁꯤꯡꯅ ꯑꯁꯨꯝꯅ ꯂꯛꯅꯕ ꯑꯁꯤꯗ ꯊꯣꯏꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯁꯅꯨꯀꯣ, ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯅꯔꯒ ꯐꯨꯖꯔꯛꯀꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯅꯨꯡꯗꯨ ꯁꯠ ꯃꯨꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯈꯨꯂꯣꯛꯄꯤꯗꯨ ꯁꯥꯟꯅꯕ ꯍꯧꯏ꯫ 1 ꯈꯣꯡꯆꯥꯛ, 2 ꯈꯣꯡꯆꯥꯛ, 3 ꯈꯣꯡꯆꯥꯛ ꯇꯧꯕꯗꯨꯗ ꯅꯨꯡ ꯑꯃ ꯂꯤꯊꯍꯧꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ꯫ ꯑꯉꯥꯡ ꯑꯃꯅ, "ꯆꯦ ꯊꯣꯏꯕꯤ, ꯅꯪ ꯁꯤꯔꯒ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯁꯤꯗꯦ ꯀꯩꯁꯨ, ꯀꯗꯥꯏꯗ ꯁꯤꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯅꯨꯡ ꯇꯥꯈ꯭ꯔꯤꯕꯗꯨꯗꯤ, ꯁꯤꯔꯦ, ꯃꯤꯅꯝ ꯆꯥꯅꯒꯨꯝꯁꯤꯀꯣ." "ꯁꯤꯗꯦ ꯍꯥꯏꯔꯒ." "ꯁꯤꯔꯦ ꯍꯥꯏꯕꯅꯦ, ꯀꯗꯥꯏꯅꯣ ꯅꯨꯡꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯑꯃꯨꯛ ꯇꯧꯒꯦ." ꯊꯣꯏꯕꯤꯅ ꯍꯦꯛꯇ ꯃꯔꯩ ꯌꯦꯠꯂꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯍꯦꯛꯇ ꯈꯠꯅꯩ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯊꯣꯏꯕꯤꯕꯨ ꯍꯦꯛꯇ ꯂꯛꯅꯩ꯫ "ꯊꯣꯏꯕꯤ ꯍꯥꯏꯕꯤ, ꯁꯛꯊꯤꯕꯤ, ꯃꯤꯅꯝ ꯆꯥꯕꯤ, ꯁꯤꯈꯩ ꯁꯤꯔꯒ ꯁꯤꯗꯦ ꯀꯥꯏꯅ, ꯆꯠꯂꯣ, ꯅꯪ ꯌꯥꯎꯍꯜꯂꯣꯏ, ꯌꯥꯎꯕꯤꯔꯛꯀꯅꯨ ꯑꯝꯇ." ꯊꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯖꯕꯁꯤ ꯃꯤꯅ ꯃꯥꯕꯨ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯅꯤ꯫ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯤ꯫ "ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯛꯊꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ, ꯅꯈꯣꯏꯗꯤ ꯁꯛ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣꯕ?" "ꯐꯖꯩꯅ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ, ꯅꯈꯣꯏꯗ ꯐꯨꯔꯒ ꯂꯣꯏꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯥꯟꯅꯩ꯫ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯃꯍꯥꯛ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯋꯥꯔꯒ ꯑꯣꯏꯅ ꯇꯣꯛꯂꯤ, ꯋꯥꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ "ꯑꯁ, ꯋꯥꯔꯦꯗ, ꯃꯈꯣꯏꯒ ꯇꯥꯟꯅꯕ ꯑꯩ ꯉꯝꯖꯗꯦ." "ꯍꯦ ꯑꯉꯥꯡꯁꯤꯡ, ꯅꯣꯏ ꯑꯩꯒꯤ ꯈꯨꯠ ꯍꯦꯛ ꯐꯪꯕꯗꯅꯦ ꯑꯩꯅ ꯅꯦꯝꯅ ꯊꯥꯕ꯭ꯔꯥ ꯌꯦꯡꯉꯣ." ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯗꯨꯗ ꯂꯝꯕꯤꯗ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯆꯤꯟꯗꯨꯗ ꯍꯥꯏꯖꯩ, "ꯑꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯐꯪꯗꯦ. ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯇꯦ. ꯑꯁ, ꯄꯦꯟꯗꯦꯗꯀꯣ. ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯍꯦꯛꯇ ꯆꯥꯛꯄ. ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ." ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯕ. ꯃꯥꯒꯤ ꯃꯃꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯅꯤ. ꯀꯩꯅꯣꯃꯅꯤ ꯃꯁꯤ. ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯈꯟꯖꯤꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏꯅ ꯇꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫
ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯌꯨꯝꯒꯤ ꯌꯦꯅꯤꯈꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩ ꯑꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯩꯅ ꯁꯥꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯈꯣꯏꯃꯨ ꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯨꯅ ꯉꯪꯂꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦ ꯂꯥꯏ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯍꯜꯂꯝꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯊꯤꯍꯜꯂꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄా ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯅꯁꯨ ꯍꯥꯏꯔꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯅꯕꯤꯔꯛꯂꯅꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯊꯣꯏꯅꯨ ꯍꯣꯏꯅ ꯑꯃꯨꯛꯇꯣꯏꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯔꯨꯝ ꯂꯨꯝꯂꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅ ꯁꯟ ꯈꯔ ꯆꯠꯂꯤ꯫ ꯃꯁꯤ ꯃꯉꯥꯏꯑꯕ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯗꯅ꯫ ꯄꯦꯟꯗꯦꯗꯀꯣ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯅꯦꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ꯫ ꯌꯦꯅꯦꯈꯥꯗꯣꯝꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯁꯟꯊꯤꯔꯩ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯇꯨꯅ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯍꯥꯗ ꯁꯤꯡꯌꯦꯜ ꯁꯟꯊꯤꯔꯩ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯤꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯇꯣꯜꯂꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯌꯦꯟ ꯌꯦꯜꯂꯣ꯫ ꯅꯪꯒꯤ ꯂꯩꯅꯝꯗ ꯉꯥꯎꯗꯨꯅ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯊꯣꯏꯕꯤ ꯑꯩꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯥꯞ ꯍꯦꯛꯇ ꯐꯥꯍꯧꯒꯦ꯫ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯕ ꯃꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯟꯊꯤꯔꯩ ꯂꯩꯔꯥꯡ ꯑꯃꯗ ꯑꯃꯨꯕ ꯈꯣꯏꯃꯨ ꯑꯃꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯩꯅꯝꯅ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯞꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯃꯨꯕ ꯈꯣꯏꯃꯨ ꯑꯁꯤ ꯄꯥꯏꯔꯛꯂꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯅꯪꯁꯨ ꯑꯩꯒꯤ ꯇꯧ ꯑꯁꯤꯗ ꯂꯛꯅꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨꯅꯦ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗꯦ꯫ ꯃꯆꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯁꯦ ꯃꯁꯛ ꯊꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯌꯥ ꯅꯨꯄꯥ ꯐꯖꯕ ꯑꯃ ꯊꯤꯕ ꯁꯤꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯋꯥ ꯌꯥꯝꯅ ꯈꯪꯃꯟꯗꯦ꯫ ꯃꯆꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯩꯁꯨ ꯈꯪꯕꯤꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯗꯤ ꯌꯥꯝ ꯐꯩ, ꯑꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯅꯕ ꯍꯦꯛꯇ ꯐꯥꯎꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ, ꯀꯩꯊꯦꯜꯗꯅꯦ ꯃꯍꯥꯛꯀꯤ ꯉꯥꯔꯤꯁꯤꯡꯗꯨ ꯌꯣꯟꯅꯕ ꯑꯗꯨꯇꯅꯤ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯌꯦꯅꯦꯈꯥ ꯑꯗꯨꯗ ꯃꯆꯦ ꯊꯣꯏꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅꯗꯤ ꯀꯧꯗꯅ ꯊꯤꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯗꯅ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦꯀꯣ꯫ ꯐꯩ ꯈꯪꯅꯤ, ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯨ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯝꯂꯝꯕ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯥ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯃꯊꯣꯡꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯋꯥꯈꯜꯅꯒ ꯋꯥꯈꯜ ꯋꯥꯕꯅꯦ, ꯌꯥꯝ ꯍꯧꯖꯔꯛꯁꯅꯨꯀꯣ꯫ ꯏꯆꯦ, ꯀꯩ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ? ꯀꯩ ꯑꯣꯏꯅꯤꯒꯦ? ꯅꯨꯄꯥꯒꯤꯅꯤ꯫ ꯏꯆꯦꯕꯨ ꯅꯨꯄꯥ ꯐꯪꯉꯕ ꯍꯥꯏꯁꯦ? ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯥꯕ? ꯀꯗꯥꯏꯗꯩꯅꯣ? ꯀꯅꯥꯅꯣ? ꯃꯁꯛ ꯇꯥꯛꯎ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯀꯔꯤ ꯋꯥꯅꯣꯗ ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯁꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ? ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯩ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯅꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯩꯕꯨ ꯎꯔꯒ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯂꯛꯅꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ, ꯅꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯕ? ꯑꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯏꯆꯦ, ꯅꯨꯄꯥ ꯐꯪꯗꯕ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯔꯝꯅꯤꯀꯣ? ꯑꯁ, ꯀꯌꯥꯝ ꯋꯥꯒꯦꯅꯦ ꯏꯆꯦ? ꯂꯥꯡꯂꯦꯟ, ꯀꯔꯤꯗꯕꯨ ꯍꯪꯂꯨꯒꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ? ꯅꯨꯄꯤ ꯑꯃ ꯑꯣꯏꯅ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯥꯏꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀ ꯆꯤꯡꯌꯥꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯥꯃꯤꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅꯒ ꯑꯩꯒꯤ ꯅꯥꯄ ꯑꯁꯤꯗꯒ ꯐꯖꯕ ꯂꯩꯔꯥꯡ ꯑꯃꯒ ꯆꯤꯠꯕꯤꯔꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯣꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ, ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯒ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯕ ꯀꯥꯏꯗꯣ ꯌꯥꯝ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯅꯠꯇꯦ ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯁꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯕꯒꯦ? ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ, ꯏꯆꯦꯗꯤ ꯌꯥꯝꯅ ꯐꯖꯩꯗ,
Yengba haitaba makhoi gi mamita iche gi saktam adubu yam thina ubagi wani iche. Iche gi phajabase ai mari haitharake ko. Thoibina munna tai langlena machi gi saktam adubu munna yengduna hairai. Phau sangbai athanba ngari paring achumba kaido iche gi phajabada loina lehauragani. Chujak masamgum turu khoibi samlangni do saino nadunabu laibakti kuppa phangda phankalaglaga leibini do. Pisum haire haunira haudrira sukhangde namit haira tumba hogalakpagi ipom pomgumni do. Yare to horo nangi do. Ai saurakjingai matong adai da to horo. Yarabane iche kharaga saithaduna hairakhige. Nangi saibo karimna balak libro ha. Natti he sumlakpani iche. Iche mathanda leiramgani na. Iche nang se laisabini di hairaga laisabigi sajat amata jate. Kari haiba. Ai se laisabi magi sajat jate haiba. Langlen laisabi moirabadi kari tawgani na khanglabadi namta hayu ingonda amta hayu se. Aikhoi mana ingondadi yamna haibi. Aduba hojik phawbagi di ai ase laisabi mapung phadri aduna tumina dum leisinbagi wani. Iche na khangninglabani na imana haibibasingdo ai loina hairake ko. Ase haiduna langlen hairai. Nupi haibasiti yamna ingtapkadabani. Ingtappa liri khoiribasina nupigi asengba magulni. Phana sauning batarabasu pukning ado phajinduna asawbado phajin batai. Phana sauning labasu maithongda momonoktuna leiba ngamgadabani. Masi oirabadi napuroibana nangbu nungsiba yam hengani. Adugani iche phajaba pamdaba miyoi amata leiti. Nangsu pamlamgani aisu pami. Adubu phajaba ngaktana migi masak lepa honadi. Kokil haibi cheklado masak uraba natra. Masakna kamdawi aduga mahaki khonjel aduna kamdawi khenaribaduni mi amaga kaidawnungda khak changdamnaba yaroi thokliba thaja siga numit asiga changdamnaruba haunade magi oiba matamda mangal piribaduni aduni se sakiwadi kaisu thoidokteda pukchel tappa pukchel phaba nungsibai sitani maruni athiba chinadaba lairang singdasu khoimuna dum inbanida. Thoibi manau nupi langlena hairagliba wafam adu tabada mathamoida inot ama pibagum tawi mathamoi adu mathumarang phawba hogalai. Mathangi numitni nungthilgi matam maduda thoibi mahak mathanta mangolduda phammi. Phigamta saroi kai kanani aina phi saraga hayeng ai lohongba kanda nupa mayumda puduna chatnabani haidana aina sajileba phi phanikse kayam yame yamandana upu sisu chandre adu boji phawba nupadi amata phangdri wanabani phi sabaga tokeda kai tawjarunige phammagoina leithoke mangola sida phamduna leibanadi kaisu kanaroi make semnaga lambi lamjawdo ona thouge machum taba makhai kege aduga nupa phage thoibi aisu ke thoraklabadi karida hairuragani sakta chuda watabi nupi amani ai nupa mayam se putu bekte ngonda kelhange khangoidra do asi khanduna phak ama thaduna maduda phamthaduna mingsel amasu makhutta paiduna mamangda thamduna mahak mingselduda yengduna make semi si mangai kaino hazikti aibu namthuba ngamgadaba nupi amatta khullekai sida leiraroi aise kedabagi thibai wani ke thoraklabadi yam phajabajani si werabadi yare ai salage adumna make semladuna mahak haugatuna thongaladumda thoi lambi lamjaw aduda nupa lakpra haina koyeng yengi adubu kanamata hek lakpa udi kanamata lakti ni tawrisi aine di somda phachana machum takhe keraga nupa lakpa ngairi onthokna tanjaita koise koyeng yengduna mahak chatli asum chatpada lambi aduda phanayamna sangna mahak chatli somdana lambi asida pakhang ani khaglai makhoi anina lambi da chana wari sai itaw aidi somgi lambi asida chatningdrabani ko madugi toro manbi luwaw bi thoibido makhoi yumgi thongal phawraga chatkani khanbada ai tasingna tallabani akhoi ma sina chattaba yaroidana chatlibani khangde itaw nangna chaminau se haibadada aduk chaminabagi wani ko ado itaw madugi thoibi ai bi sakthi bi nupido nupam tu bayadabani ko hekta chongsinbane ba aduda sunattini lambi lamjaw se nupa chapu brana ne thoina su yengi hairi ne nupa da phajana chopti chopajani ko madui nupido ho adubudi masak tu yengodana pakhang kana matana mahakpu pamdaba leisabi oibagi chahi nadi hendokidobagum taw nupa di phangda mayum panba khangdaduna chuk saduna lehogani khandana tawjaribani adunani aphang maphana bhonarido tasengna aidi kibu kirabanida hera kiba kai nupana tadawna kanang khangni senglabai pakhang punsi sibu
ꯃꯍꯥꯛꯅ ꯍꯨꯃꯥꯡ ꯊꯣꯛꯄꯤꯔꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯁꯤꯅ ꯂꯝꯕꯤꯗ ꯊꯣꯏꯕꯤꯅ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯏꯇꯥꯎ ꯇꯨ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯤꯝꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯈꯣꯏ ꯁꯣꯝꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤ ꯃꯥꯒꯤꯅꯤꯗꯅ ꯃꯥꯇꯅ ꯀꯣꯏꯆꯠ ꯆꯠꯄꯗ ꯂꯝꯕꯤꯒꯥꯏꯁꯤ ꯂꯣꯏꯅ ꯀꯨꯠꯈ꯭ꯔꯕꯅꯤ ꯃꯁꯛ ꯊꯤꯔꯤꯕ ꯈꯨꯊꯤꯁꯤꯒ ꯀꯅꯥꯅ ꯌꯦꯡꯅꯤꯡꯗꯅ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦꯃꯤ ꯑꯗꯨꯅꯤꯅꯦ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯔꯣ ꯆꯠꯇꯥꯝꯅꯤ ꯀꯩꯅꯣ ꯆꯠꯁꯦꯅ ꯂꯥꯛꯑꯕꯅꯤꯅ ꯆꯠꯇꯥꯝꯅꯤ ꯁꯨꯝ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ ꯃꯉꯣꯟꯗꯒ ꯍꯟꯅ ꯌꯦꯡꯉꯨꯅꯨ ꯑꯣꯏꯗ ꯌꯦꯡꯉꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯗꯨ ꯎꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯏꯕꯤꯁꯨ ꯂꯝꯕꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯪ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯂꯤꯕꯗꯨ ꯎꯏ ꯊꯣꯏꯕꯤꯁꯨ ꯂꯝꯕꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯪ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯄꯥ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯕꯒꯤ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯦ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯅ ꯃꯈꯣꯏꯗ ꯌꯦꯡꯖꯩ ꯉꯥꯏꯕꯕꯨ ꯀꯜꯂꯗꯤ ꯀꯩꯅꯣ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯨꯄꯥ ꯂꯥꯛꯀꯅꯤꯅ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯕꯒꯨꯝꯅ ꯇꯧꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯁꯤꯗꯤ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ ꯍꯣꯏꯗ ꯑꯩ ꯍꯧꯖꯤꯛ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯏꯀꯥꯏꯔꯤꯅꯤꯗꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯃꯥꯡꯖꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯇꯝꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯆꯤꯔꯣꯜ ꯇꯧꯏ ꯀꯩꯅꯣ ꯇꯧ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯤ ꯑꯗꯨꯅꯤꯅꯦ ꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗꯀꯣ ꯑꯩꯗꯤ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯃꯁꯛ ꯑꯁꯤꯗ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯥꯏꯅ ꯀꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯐꯖꯕ ꯅꯨꯄꯤ ꯑꯃꯗ ꯀꯧꯔꯝꯃꯣ ꯃꯁꯨꯡ ꯂꯥꯡꯒꯤ ꯊꯋꯥꯏꯁꯤ ꯊꯥꯕꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯥꯏ ꯃꯇꯟꯗꯧꯔꯤꯗ ꯏꯇꯥꯎ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯧꯔꯁꯤꯔꯅꯦ ꯑꯩꯈꯣꯏ ꯑꯅꯤꯕꯣ ꯍꯟꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯤꯀꯣ ꯌꯣꯡꯗꯧꯅ ꯑꯃꯨꯛ ꯐꯠ ꯆꯣꯡꯁꯤꯜꯂꯛꯑꯗꯤ ꯀꯝꯗꯧꯗꯣꯏꯅꯣꯝꯅꯤ ꯁꯥꯖꯩ ꯑꯃ ꯀꯜꯂ ꯂꯣꯏꯔꯦꯗꯅ ꯍꯦꯔꯩꯕꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯆꯩꯅꯒ ꯀꯜꯂꯨꯔꯗꯤ ꯂꯩꯀꯥꯏꯁꯤ ꯋꯥꯊꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩ ꯂꯩꯀ꯭ꯔꯛꯇꯔ ꯀꯔꯥꯏꯗꯅꯣꯃ ꯆꯪꯂ ꯁꯤꯖꯈ꯭ꯔꯒꯦ ꯑꯣꯏꯁꯤ ꯂꯥꯎꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕꯗ ꯃꯍꯥꯛꯅ ꯇꯥꯟꯅꯕ ꯉꯝꯍꯧꯅꯗꯦꯗ ꯇꯥꯟꯅꯔꯒꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯂꯧꯁꯤꯜꯂꯗꯨꯅ ꯅꯨꯡ ꯃꯔꯛꯇ ꯃꯥꯏ ꯇꯨꯁꯟꯖꯔꯁꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯕꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯇꯨꯅ ꯍꯥꯏ ꯏꯕꯨꯡ ꯑꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯅꯆꯜꯂꯣꯏꯕꯤ ꯑꯩꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯔꯤ ꯋꯥꯔꯤ ꯅꯪꯒꯗꯤ ꯑꯩꯈꯣꯏꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯗꯣꯏꯕ ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯄꯥꯈꯪ ꯅꯠꯇꯕ꯭ꯔꯣ ꯑꯩ ꯑꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯑꯃꯒ ꯄꯥꯈꯪ ꯑꯃꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯒꯦ ꯁꯛꯊꯤꯕꯤ ꯃꯁꯛꯁꯤꯒ ꯆꯠꯂꯣ ꯅꯁꯛꯇꯨ ꯃꯤꯡꯁꯦꯜ ꯊꯥꯅ ꯌꯦꯡꯉꯨꯆꯣ ꯍꯣ ꯏꯕꯨꯡ ꯈꯣꯏ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯃꯤꯡꯁꯦꯜꯗ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗꯅꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏꯁꯦ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯈꯪꯒꯗꯅ ꯁꯛꯇꯥ ꯑꯁꯤꯒꯥꯕ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯆꯠꯂꯣ ꯑꯥꯗ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯄꯥꯈꯪ ꯅꯈꯣꯏꯅ ꯌꯦꯡꯅꯕꯅꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯛꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯨꯄꯥ ꯂꯣꯏꯅ ꯃꯥꯜꯂꯤ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯗ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯈꯣꯏꯒꯤꯁꯦ ꯊꯕꯛ ꯆꯠꯂꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯂꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯆꯠꯈꯤꯒꯅꯨ ꯏꯇꯥꯎ ꯃꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯁꯤ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛ ꯍꯧꯅꯗꯦ ꯍꯣꯏ ꯏꯇꯥꯎ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯤꯅ ꯊꯠꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯔꯤꯅꯤ ꯌꯦꯡꯎꯅꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯃꯁꯤ ꯑꯩꯁꯨ ꯍꯦꯛꯇ ꯇꯥꯟꯅꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯍꯦꯛꯇ ꯍꯧꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯎꯞꯔꯥꯡ ꯎꯞꯇꯨꯅ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯑꯩꯃ ꯈꯨꯔꯨ ꯀꯥꯁꯤ ꯂꯣꯏꯅ ꯍꯨꯄꯥꯠꯂꯦꯅꯦ ꯑꯩꯃ ꯈꯨꯅꯤꯡꯁꯤꯁꯨ ꯍꯨꯄꯥꯠꯂꯦ ꯑꯩꯌꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤꯀꯣ ꯑꯩꯌꯣ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄా ꯑꯅꯤꯗꯨꯁꯨ ꯊꯣꯏꯕꯤꯅ ꯇꯨꯁꯤꯟꯕꯗꯨꯗ ꯅꯣꯛꯇꯨꯅ ꯀꯟꯅ ꯑꯗꯨꯝ ꯆꯦꯟꯈꯤ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯖꯤꯛ ꯍꯦꯛ ꯍꯥꯏꯊꯈꯤꯕꯒ ꯀꯩꯊꯦꯜꯗꯒꯤ ꯃꯌꯨꯝꯗ ꯀꯨꯝꯂꯛꯂꯦ ꯐꯅ ꯉꯟꯅ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯛꯎ
ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯀꯜꯂꯧꯅꯦꯍꯦ ꯃꯥꯅ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯃꯁꯤꯅ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯅ ꯌꯨꯝꯗꯒ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯖꯥꯠꯂꯥ ꯂꯩꯁꯥꯕꯤ ꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯆꯠꯄ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯆꯥꯁꯦ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯗꯧꯔꯤꯕꯅꯣ ꯋꯥꯗꯧꯔꯤꯗ ꯀꯣꯟꯊꯣꯛꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯏꯁꯤꯡ ꯊꯛꯏ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯃꯨꯛ ꯇꯧꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯤ ꯉꯁꯥꯏ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅ ꯃꯊꯟꯇ ꯆꯤꯡꯗ ꯆꯠꯄꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯏꯅ ꯆꯦꯟꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯄꯨꯔꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ ꯋꯥꯈꯜ ꯑꯃ ꯇꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯅ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯨꯔꯒ ꯀꯨꯝꯊꯔꯛꯄ ꯏꯕꯦꯊꯣꯏꯅ ꯊꯣꯏꯕꯤꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯊꯟꯇ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯏ ꯊꯣꯏꯕꯤꯅ ꯃꯊꯟꯇ ꯆꯠꯄ ꯎꯕꯗ ꯃꯥꯅ ꯀꯧꯏ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯤꯡ ꯑꯁꯤꯗ ꯅꯊꯟꯇ ꯀꯗꯥꯏꯗꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯑꯃ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯂꯤ ꯏꯕꯦꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯃꯃꯤꯠ ꯃꯅꯥꯁꯤꯅ ꯏꯔꯥꯎꯏ ꯂꯥꯎꯊꯣꯛꯂꯒ ꯆꯠꯂꯤꯕꯁꯤꯅ ꯍꯩ ꯃꯥꯏꯁꯤꯕꯨ ꯂꯥꯏꯅ ꯆꯦꯜꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯅꯦ ꯍꯩꯁ ꯃꯥꯕꯨꯝꯗ ꯈꯥꯝꯍꯧꯗꯕ ꯌꯥꯗꯦ ꯑꯩ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕꯤ ꯅꯪꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯦ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯏ ꯌꯦꯡꯕꯗ ꯃꯁꯥꯗꯨꯁꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯎꯏ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯏꯅꯝꯃ ꯑꯩ ꯁꯣꯝꯗ ꯁꯨꯝ ꯆꯠꯄꯅꯤ ꯍꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯤ ꯅꯨꯄꯤ ꯅꯪꯅ ꯅꯊꯟꯗ ꯆꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯆꯠꯄ ꯍꯧꯅꯗꯦ ꯂꯥꯛꯑꯣ ꯏꯅꯝꯃꯒ ꯌꯨꯝ ꯆꯠꯈ꯭ꯔꯁꯤ ꯏꯅꯝꯃ ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯏꯅꯝꯃ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯨꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯈꯤꯒꯦ ꯌꯥꯔꯣꯏꯅꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯃꯐꯝ ꯀꯥꯏꯗꯅꯣꯕ ꯏꯅꯝꯃꯅ ꯃꯨꯟꯅ ꯈꯪꯉꯤ ꯊꯣꯏꯕꯤ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤ ꯆꯤꯡꯅꯤ ꯂꯝꯍꯥꯡꯅꯤ ꯅꯊꯟꯇ ꯆꯠꯄ ꯍꯧꯅꯗꯦ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯅꯝꯃ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯐꯠꯇꯕꯅೋ ꯏꯅꯝꯃ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯆꯠꯆꯔꯤꯕꯅꯤ ꯀꯩꯒꯤꯅꯣꯁꯨ ꯌꯦꯠꯄꯤꯔꯤꯁꯤꯕꯣ ꯏꯕꯦꯊꯣꯏ ꯉꯁꯤꯒꯤ ꯊꯣꯏꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯌꯨꯝꯗ ꯄꯨꯗꯗꯤ ꯄꯨꯈ꯭ꯔꯒꯦꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯅꯪ ꯌꯨꯝ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯅꯃꯥꯅ ꯅꯪꯕꯨ ꯂꯩꯇꯦꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯇꯜꯂꯦ ꯍꯥꯏꯕ ꯏꯅꯝꯃ ꯑꯩ ꯊꯕꯛ ꯆꯠꯄꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯏꯅꯝꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤꯅꯦꯍꯦ ꯍꯧꯖꯤꯛ ꯃꯗꯨ ꯆꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯣꯟꯅ ꯑꯣꯏꯅ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯁꯤꯡꯗꯃꯥꯟꯗ ꯅꯪꯕꯨ ꯆꯠꯀꯅꯨꯅꯦ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯅ ꯅꯪꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯨꯔꯣꯏ ꯀꯩꯁꯨ ꯅꯌꯨꯝ ꯌꯧꯔꯦ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯆꯪꯗꯨꯅ ꯄꯨꯁꯤꯜꯂꯤ ꯃꯥꯡꯒꯣꯟꯗ ꯇꯣꯝꯕꯤꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯏꯕꯦꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯏꯕꯦꯊꯣꯏꯅ ꯏꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯆꯤꯡꯌꯥꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯑꯣꯡ ꯑꯃꯁꯨ ꯏꯇꯧ ꯇꯧꯏ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣꯅ ꯍꯪꯕꯗꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯤ ꯌꯨꯝꯗ ꯍꯜꯂꯁꯦꯅ ꯍꯥꯏꯕꯗꯁꯨ ꯌꯥꯗꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯌꯨꯝ ꯇꯝꯅ ꯄꯨꯖꯔꯛꯂꯤꯕꯅꯤ ꯇꯣꯝꯕꯤ ꯍꯧꯒꯠꯂꯛꯏ ꯏꯕꯦꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯕꯦꯊꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯀꯩꯅꯣꯝꯅꯤ ꯊꯣꯏꯕꯤ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯃꯄꯥꯜꯒ ꯊꯣꯛꯂꯛꯀꯅꯨ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯜꯂꯤꯗꯀꯣ ꯆꯤꯡꯗꯨꯗ ꯀꯔꯤ ꯇꯧꯕꯅꯣꯕ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯁꯨ ꯂꯩꯅꯤꯕ ꯈꯪꯗꯦ ꯅꯪꯁꯤꯗꯤꯀꯣ ꯏꯅꯦ ꯃꯥꯒꯤꯁꯤ ꯂꯥꯏ ꯐꯠꯇꯕꯅꯒ ꯆꯦꯟꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤ ꯑꯩ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤꯕ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯝꯃꯗꯧ ꯄꯣꯠꯅꯤ ꯇꯣꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯥ ꯊꯃꯣꯏ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯏꯕꯦꯊꯣꯏꯅ ꯑꯃꯨꯛ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏꯕꯅꯤ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯊꯣꯏꯕꯤꯁꯦ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯑꯩꯈꯣꯏ ꯄꯥꯈꯠꯂꯤꯕꯅꯤ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯤꯡꯉꯝꯍꯧꯔꯣꯏ ꯏꯕꯦꯊꯣꯏ ꯑꯩꯁꯨ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯁꯦꯟꯅꯍꯧꯗꯕꯗ ꯆꯤꯠ ꯍꯦꯛꯇ ꯂꯥꯟꯊꯣꯛꯈꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯊꯣꯏꯕꯤꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯗ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯪꯅ ꯏꯆꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯊꯣꯏ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯩꯗꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯑꯝꯇꯗꯤ ꯋꯥꯈꯜ ꯇꯥꯔꯣꯕ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯤ ꯑꯣꯟꯊꯣꯛꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯍꯥꯏꯖꯕ ꯁꯥꯏꯅꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯠ ꯍꯤꯞꯊꯩ꯫ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯑꯩꯅꯦ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯃꯥꯇ ꯋꯥꯈꯜ ꯇꯥꯔꯛꯂꯗꯤꯅꯦ ꯈꯔ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕꯅꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯏꯅꯝ ꯅꯝꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯅꯤꯡꯗꯦ꯫ ꯇꯣꯝꯕꯤꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ꯫ ꯍꯩ ꯍꯧꯒꯠꯂꯨ, ꯉꯁꯥꯏꯗꯒꯤ ꯇꯨꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯇꯨꯝꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ꯫ ꯅꯪꯅꯦ, ꯅꯪ ꯍꯌꯦꯡꯗꯩꯗꯤ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩ? ꯍꯥ? ꯅꯪ ꯀꯔꯤꯒꯤ ꯃꯁꯤ ꯈꯪꯗꯦ? ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯊꯕꯛ ꯈꯔ ꯇꯧꯔꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯏꯅꯝ ꯅꯝꯁꯤꯟꯕꯒꯨꯝ ꯇꯧꯏ, ꯍꯧꯒꯠꯅꯤꯡꯗ꯭ꯔꯦꯗ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯅꯇꯟ ꯇꯟꯕꯒꯤ ꯑꯣꯏꯔꯤꯅꯤ, ꯍꯧꯒꯠꯂꯨ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯍꯥꯏ ꯇꯧꯁꯤꯟꯅꯅꯨ, ꯅꯪꯒꯤ ꯅꯇꯥꯠ ꯄꯨꯝꯕꯅꯦ ꯆꯞ ꯆꯥꯅ ꯑꯩ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯀꯀꯥꯏꯁꯦ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯝ ꯍꯦꯟꯕ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯨꯕꯅꯤꯅ ꯅꯁꯥꯗ ꯋꯥꯔꯤꯅꯤꯅꯦ꯫ ꯏꯃꯥ, ꯊꯣꯏꯕꯤ ꯃꯍꯥꯛ ꯂꯥꯏꯅ ꯆꯦꯜꯂꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯅꯥꯔꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯈꯪꯗ ꯆꯪꯂꯨꯕ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕꯒꯤ ꯊꯦꯡꯅꯔꯨꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯃ ꯀꯧꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯗꯥꯗꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ꯫ ꯃꯥꯒꯤꯗꯣ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯁꯤ ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯊꯣꯏꯕꯒꯤ ꯃꯈꯣꯏꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ ꯃꯤꯍꯨꯜ ꯌꯦꯡꯕ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤ꯫ ꯃꯥꯒꯤꯁꯦ ꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯁꯤꯀꯣ꯫ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯟꯕ ꯂꯥꯡꯂꯤ꯫ ꯈꯨꯗꯛꯇ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯝꯍꯥ ꯆꯨꯔꯝꯕꯗꯨ ꯐꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯐꯔꯕꯅꯤ꯫ ꯗꯥꯗꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯀꯠꯁꯦꯜ ꯈꯔ ꯀꯠꯂꯤ꯫ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯏꯕ ꯍꯩꯇꯣꯟ ꯆꯠꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯐꯝꯗꯨꯅ, ꯅꯪꯕꯨ ꯍꯛꯆꯥꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯍꯣꯏ ꯃꯥ꯫ ꯅꯪꯅꯦ, ꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯨꯅꯨ꯫ ꯅꯪꯒꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯗꯨ ꯁꯣꯛꯍꯜꯂꯨ꯫ ꯅꯪ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯅꯪ ꯃꯁꯤ ꯈꯪꯉꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯕꯤꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯥꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯤ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗ ꯂꯩꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫